Manipurda lairiba Arambai Tengol unit khudingmaki oina ngasi mass social service camp ama pangthokli. Social service camp asiga mari leinana Wangkhai 80 unit 19 ge commander na phongdorakpada Arambai Haibasi Laan Khaki Thoklakhiba Natte Maitei aikhoigi nat chanabi amadi lining laiso na sengba hiram khudingmakko ngakna thambagi pandamda sanjakhibani. Ngasi 18 na social service tawjaribagi pandamdi aikhoigi lamdam ase ising isauna sogalaba jagada lainatina thoklakadabadagi kharada oirabasu ngakthoknaba amadi lunana thamba mathau tai khanjabadagi pangthokpani. Unit 19 na konba jaga asida nung laingoi amadi JCB porthole menbada sijinari bakumnamak speaker TI Satrabatana chauna mateng tawbirai. 80 unit 19 ge fund laitaba maramna social service tawriba 80 chahum mukki refreshment ge damak lambida achat ok singdagi mateng lawjabani haiki. Koi ngasi je Arambai gi oina unit laiba Manipurda laiba unit loina maki oina koi social service ki amam pangthok jabne akoi ngasi pangthok isina akoi si unit 19 Wangkhai school area gi ni ko ado koi na pangthok sai je tai kemna te akoi Arambai se akoi Laan gi khak leite akoi Laan gi khak na te akoi Arambai se any hiram khuding makta akoi gi maitai haibu kunai sibu yokhatnaba adu akoi gi inat akoi gi chanabi akoi lining yokhatnaba ida mukta tholakpani na akoi hiram khuding makta mayam gi mateng pangna ida mukta sem saduna le akoi ising chau da su loina akoi tawbi mayam do akoi Laan gi khak na te hiram khuding makta mateng pangnam ne habdo adu mayam da akoi takchabani adu maru oina akoi gi akoi bada luna na thamba se tangai phade haibagi pandamda ngasi gi social service camp je Arambai unit pumbagi oina pangthok chabane aduga akoi gi ngasi gi keno social service da maru oina akoi gi gari akoi gi JCB na singba da gi nung langoi akoi gi huji honorable akoi gi speaker oibiri ba thokchom Satrabatana yam chau na mateng tawbire mana ayamba loina ngasi gi jangi ba gari da gi singaga akoi gi nung thari ba lambi da porthom me da sinari ba pochai mayam se mana mateng tawbirakpane adu akoi ngasi lambi da kitang akoi donation macha ma tawdai donation tawi se akoi ke natte akoi sida lairiba akoi gi sida Tengol akoi ngasi 300 chahum plus ni akoi ngasi thabuk suri se aduna sigi chaba thapagi arrangement je akoi di phal leitabani na sengna ha kanda akoi gi refreshment tawnaba dagi horen loiraga sak chanaba dugi akoi di phan noina akoi Arambai gi di leitabani isa na puthoknaraga tawrpanina ngasi gi di mi je yambanina social service ki ngi mi chahum mathak aiba se akoi so ama sinbaga manai aduna mayam dai kitang akoi mateng lawjabane kasu yam chauna akoi keno tawjaba nate mayam angam balu patara kun hapirak mado adu akoi lawjabane